Khurumjari mayam ngasidi Hawaijar Chagempomba mu yengminarase Chagempomba se aina ngasi se yamna chaningna thongbo oibako do mayan se su leitadana hanga yam wana khangurabanebako ado Hawaijar so aina omjare aduga si hangam adegi maroi mapang maroi nakupi napakpi adegi awa phatigom si hari sing si de aina gamna da khra khra thajabadunebako do mayan je wana semgatjaraga thongjarakadoine mapan lemda leibanina ko ado akoigi Manipur da leiboi taragadi mayan je loi suna tawjayabako ado upai leitre khajing ji so aina maitana toraga kaba kaba yai thokpaneba degi haribop akangba sina yumdegi porakpane do mapan namda Chagempomba se kamaina pongge habado midyeng mungtaminarase ko maya sida hangam thau khara haibirani hangam thau sine hena kano mahau leibako cha injang thongbo khotpa tawbse jira khara hapirani degi tilau khara yam haptrasu dum yai ko tilhaude maroi mapang koi mana masing hena darkar oibane do yamdre tespata khara hapirani aduga ngaktang otpirani ko koigi thause ngaktang ngobirani aduga masagi aina soijaba maroi nakupi na pakpido suru suru nei salaga smaina hapirani ko natradi na pakpi yawbodem pok thokpaneba pokhaibado adudugi aidi kijaibe yamna doi pok thorokpodo khuttaga jasum to loijani pok thorakpada araga sing chanam asubudo hapirani adu sisinane mapaleba ta leibegi hongnabi nakupi akangbaneba ko siso yumdagi aina kanghalaga porakpane adu khara hapirebako aduga chenga ngasagi hangam asoibado aduga tosanminaraga sumaina ngoksanbirani chengde akoigi cheng kanodo chagemdo aduduneba chagem yumdagi porakpane sisu thoingi Chagempomba dagi uti gumbada hapada chana nabana thongbada hapna nabana dos mai taraga okhaibirani kasandanabako sumaina duga okhaibiraga machu morok thum morok subak sisingse hapanebako aduga adum sidai sida ngaubu sida adum masala khoigi darkar oiba ngaubuda hapa injang masal jing to adum hapchanbiragane ko hangamje khoigi pathare hai kanduda kano je hapidoinebako mahi je hapa kano khoigi chanaba changda mahi je hapaka ko yam khumjallaga adum amuktang anirak tangumba kamthatlaneba habde manaje magi degi cheng hapi ba texture jingje ko khoigi mix up tawno tawna bana do yam kuina changbadudi thongbada khoigi maidaga thong kana yam kuina changbadudi yam hawneba ado sidadi shortcut neba khoi mapanda leibanina khoigi kai haidoino khoigi electric consume tawbaje kitang save oina bana ina cooker doina kamthatjare aduga sumaina okhaibirani sina ju khara thuyeba aduga khajinga yaibado adu khara hapchanbirani adu Hawaijar se sisi aina ne semjabanebako adu laikai di dum satle sinmadi mayang gaina kari manamno na ai tallabane aduna adu chaat yam chajaningba khoigi manam dabada khoidi yam haraujayidana ko Chagempomba maninga sidina adu moi swaidadi manam tagine na ko pakhattana ne aije nungdang doi thongeba do thongi jijo sisu nungdang daneba thongi je pung 10 helabaneba ado ngasi chawa khara charani aduga nongala kanda khara chana bana khara thamjallani aduga nongala ge musarani natadi nungdindaga thongradi imteba manamji dimta loire harakadoinebako aduna sok toraga khoigi Hawaijar je sok amuk tawsallani aduga hapchanbirani sumai hapchallaga okhaibirani adum loire yam sammida khoina thaina khangdringai dadi uti thongba dagi Chagempomba tawbse yam luna khalamebako khangdringai dadi kamai thongjano sam hawbjibu gaina ado thaina de khoi bok hoina thongbadadi sok amta tawdeko thawnung amta ngowdeba khoigi machanje loi sunaba tekta nungda kari kra loi hapanebako pakhon to aina ji pakhon si khara mapanda phangye sidi khoigi manungda kano manungda di phangdreba mapandi gate wangmada khoigi dukan macham leye khoigi bejes shop ama aduda phangbane adu hapchanbirani tangdi yam tange mapunda 60 rupees piyeko aduda hapchanbirani aduga thonge adu thaina thongba khoi bo oina thongmududi yam hawe khoigi nungsa daga yairaga ga phammaga ga chabadudi khohaw ma yongchak sinju maga hapa adu sumai toraga thonge loire yam irai laiba thabakni da sidi adu khangdaba mina di yam luba ko aisu yam luna khalameba sida leire aigi chakluk adu nga sina tuna fish tu nebako tuna fish to taure thawda duga sina yongchak singju hangam mapan ga singju subane
लोइजरे सिदैसिदा आइगी चाकलुक लेजरे सिदी पेन चारनी अदो मयाम आइगी चैनल से येंबिरिबा चैनल येंबिरिबा सिंगना सब्सक्राइब तौदबा याउबिरगसु तौसिनबिरमो आइदी अनौबा चैनल ने आइना हांगजरिसे अदुगा मयामदा सुम आइ अनौबा थागतपा ngamnaba hotnajarake video yengbibagidamagta थागतजरी मयामबु खुरमजरी मथंगदा अनौबा video puraga laksege. Thank you for watching my video.